ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯤꯀꯦ ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯦꯞꯄ ꯅꯥꯏꯗꯅ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯗ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 23ꯗꯒꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 30 ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯈꯨꯗꯣꯜ ꯇꯝꯖꯒꯦ ngasi chayolgi rasifol sisu mahusagumna adumak mes rasifol dagi hojare harga mathang manaw naina chathajaraga aroibida minna rasifol lokhacharaga losinjagadabani loinana rasifol kodimakta tangkak ani thokna thamjabagi manungsanna ngasigi oina tang 23 dagina tang 16 fawbagi ama aduga lemhoriba tang 13 dagina tang 30 fawbagi ama kudol tamjaraga losinjagadabani ngasi chayolgi rasifol si kudol tamjage ngasi chayolgi rasifol si kudol tamchadringai mangoinana nungairaba paujela matang miyamda thamjari madudi ngasi prithibigi fawraba lamdam kyana su yanaraba amadi sizinaba hokraba haksangi kayat singda sithraba cell sing sibu hingalanba oina stem cell product sing ado ngasi phytolife na prithibigi mafam kyada phanganba singi manungsanna tongan ba anaba kya Pagalakraba madugi manungsanna ngasisu piklibi sahi 13 ka ngariba angang amada tongan do masada leramba file case amadi heart ka anaba pagalakpada apokku mapana nungaina bawdambagi pawdom kholama miyam kudol tamjaramge madugi madung tarakpada rasifol si kudol tamjage ming taminasi anwaidabji masada ya toktagan bago ikoi kailogo laita pazu somdi yang birodam masaje koi laita pazu ko yang panna koi na pangam daba andai koi natonje kadang wa ko koi naton ni mata ba ko tor me lekin khaba koi mathama sang kheba atan lok thungdon koi phul laga koi kheba main tor me ande maman ko main tor me do ji ta cha ma khiram bazu pha gare do ma yu ji cha ba masal tumam dawa de waram ba masal yamna tha de ma to go do ko no do ji o go phang de tha do mo to re cha ba ta bu ju han di kadang cha ji ko na pha do cha ji cha ram me ba masal ji ko wa ka do min na wa ka do min tha de mo do na cha dang cha wa dum de ti cha ji dum चारे तो भाई वायु साब चांग भी है ना गुस्सा से कोई टाइमिंग ना तब चाचा मतलब कोई दिन लगे इधर जुगाओ सारा में खोले ना मायने वाह साब तो कोई कल तुम में तुम्हारे सारे हाँ ना माय तब को तब फुलम ना तो फुलम बांध दी मतलब खेलम बा जो थाกันतो बोलो हाँ ना ममांग डॉक्टर यंग भी खोग बुलाए हम ये ना ये रेडी ममांग ना कोई angang dokter spesialis bayam ai tata tu yeng le dokter sogon ban gi dokter pui ma da kya center dokter tan kumar yeng ji ama do gopal ha kan ama angang spesialis na mo zo atum da malo ma somale ko mu zo chala ga yeng le saka gi hospital zo yam yeng le mai kan zo sum ati angang ga sum ma da ba ma yam to na kan ba ko kan mai ma ko khong ham ba di lok thun ba jadi wadi kadang mayam kadang nung kadang tak kadang mang na juga mai lo kadang kadang mayam hai to na mai to na lo ko to no ko sing atu masa ba ya dum thai ba sing na ki ma on sing ani majim so be tak te ma lo so thong ga le na ki cha tha bu ko ngone tum moi do ko che ko tiksan dum pija de ba adu dum tiksan la ga ma sum na sum hai di mayam ngang la kai ngang ji ma sum anu ma to itu nai ba sum ai ma ji sa ji ke ba so bu kum ba ke nei ja la ko yi ko do ji ko yi ngone na ba kan tu tu lai ji ba te da bu ye to me ta si cha ma ma da ni ba te bu to me de sum ko yi la ko ngang ji ju tong kam tong do si da sen tong ha yen ko ko do na ha de ju ni ngen ji ta tha da si tha ne ba adu ji ti mai ko no ana ba da ma ko mo ngon ton ko be min bu na yam ba ko pure o dong na tha ra ne ba asumna phytolife ki stem cell na cell therapy doduna tongan ba anaba kya phalakpagi bio tentak pa miyam da khudol tamjakraba matungda miyam na khorang ngai ri ba chayol gi rasifol khudol tamjarage ahan basidi mes rasifol gi oina tang 23 dagina tang 13 fawbagi manungda wakal sarang nagani mathau ningthina pangthokpa ngamloi
ꯀꯥꯟꯅꯗꯕ ꯃꯐꯝꯗ ꯁꯦꯜ ꯆꯠꯀꯅꯤ ꯃꯤꯒꯤ ꯎꯄꯥꯏ ꯇꯧꯒꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 23ꯗꯒꯤꯅ ꯇꯥꯡ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯅ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ ꯂꯝꯗ ꯆꯠꯂꯤ ꯐꯝ ꯍꯣꯡꯉꯤ ꯋꯥꯅꯣꯝꯕ ꯋꯥꯍꯩ ꯅꯨꯡꯁꯤꯔꯒ ꯇꯣꯛꯀꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯁꯒꯟ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯑꯅꯤꯁꯨꯕꯗ ꯂꯧꯈꯠꯆꯒꯦ ꯕ꯭ꯔꯤꯖ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 23ꯗꯒꯤꯅ 26 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯃꯇꯝ ꯍꯧꯈꯤꯕ ꯈꯪꯍꯧꯔꯣꯏ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯒꯅꯤ ꯑꯗꯨꯒ ꯇꯥꯡ 23ꯗꯒꯤꯅ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥ ꯌꯦꯟꯒꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯒꯅꯤ ꯐꯝ ꯀꯥꯒꯅꯤ ꯊꯧꯅꯥ ꯂꯩꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯑꯍꯨꯝꯁꯨꯕꯗ ꯂꯧꯈꯠꯆꯒꯦ ꯃꯤꯊꯨꯟ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 23ꯗꯒꯤꯅ 26 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯀꯅꯤ ꯑꯅꯧꯕ ꯃꯔꯨꯞ ꯎꯅꯒꯅꯤ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯕꯗꯤ ꯈꯔ ꯋꯥꯠꯀꯅꯤ ꯋꯥꯈꯜꯒ ꯊꯕꯛꯀ ꯃꯥꯟꯅꯕ ꯉꯝꯂꯣꯏ ꯑꯗꯨꯒ ꯇꯥꯡ 23ꯗꯒꯤꯅ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯅ ꯋꯥꯅꯣꯝꯕꯗꯤ ꯃꯥꯏ ꯄꯥꯛꯀꯅꯤ ꯂꯝꯇꯨ ꯌꯦꯡꯕ ꯆꯠꯀꯅꯤ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯊꯋꯥꯏ ꯌꯥꯎꯒꯅꯤ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯂꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯀꯔꯀꯠ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 23ꯗꯒꯤꯅ 26 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯂꯤ ꯒꯥꯔꯤꯒꯤ ꯊꯕꯛꯇ ꯁꯦꯜ ꯐꯪꯒꯅꯤ ꯒꯠ ꯂꯩꯅ ꯊꯕꯛ ꯇꯧꯕ ꯉꯝꯒꯅꯤ ꯌꯦꯛꯅꯕꯗꯤ ꯌꯥꯝꯒꯅꯤ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯈꯔ ꯂꯩꯒꯅꯤ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯑꯗꯨꯒ ꯇꯥꯡ 23ꯗꯒꯤꯅ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯅ ꯁꯥ ꯌꯦꯟꯒꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯒꯅꯤ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ ꯃꯤꯒꯤ ꯎꯄꯥꯏ ꯇꯧꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯈꯔ ꯐꯒꯠꯂꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯁꯤꯡꯍ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 23ꯗꯒꯤꯅ 26 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯐꯝ ꯑꯃꯗꯤ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯈꯔ ꯇꯧꯒꯅꯤ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯄꯣꯠꯆꯩ ꯂꯩꯕꯗ ꯁꯦꯜ ꯍꯦꯟꯖꯤꯟꯈꯤꯕ ꯂꯩꯒꯟꯒꯅꯤ ꯑꯗꯨꯒ ꯇꯥꯡ 23ꯗꯒꯤꯅ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯒꯅꯤ ꯃꯤꯅ ꯇꯧꯕ ꯊꯕꯛꯇ ꯀꯌꯥ ꯄꯦꯜꯂꯣꯏ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯈꯨ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏ ꯑꯗꯨꯒ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯗꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 23ꯗꯒꯤꯅ 26 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯃꯔꯨꯞ ꯎꯅꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯀꯅꯤ ꯀꯔꯕꯥꯔ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯑꯗꯨꯒ ꯋꯥꯅꯣꯝꯕꯗꯤ ꯆꯀ꯭ꯔꯤ ꯈꯔ ꯊꯥꯡꯒꯅꯤ ꯇꯥꯡ 23ꯗꯒꯤꯅ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯅ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯈꯔ ꯇꯧꯒꯅꯤ ꯗꯦꯕ ꯀꯔꯃꯒꯤ ꯊꯕꯛꯇ ꯊꯋꯥꯏ ꯌꯥꯎꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯃꯤꯠ ꯅꯨꯡꯉꯥꯏꯔꯣꯏ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯌꯥ ꯄꯥꯡꯗꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 23ꯗꯒꯤꯅ 26 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯥꯟꯅꯗꯕ ꯊꯕꯛꯇ ꯁꯦල් ꯆꯠꯀꯅꯤ ꯑꯐꯕ ꯃꯔꯨꯞ ꯈꯔ ꯇꯥꯡꯒꯅꯤ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ ꯃꯤꯅ ꯇꯧꯕꯤꯕ ꯊꯕꯛꯇ ꯅꯤꯡꯕ ꯊꯨꯡꯗꯦ ꯑꯗꯨꯒ ꯇꯥꯡ 23ꯗꯒꯤꯅ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗꯅ ꯀꯔꯕꯥꯔ ꯇꯧꯕ ꯆꯥꯎꯈꯠꯂꯤ ꯂꯝꯇꯨ ꯌꯦꯡꯕ ꯆꯠꯂꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯗꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯕ꯭ꯔꯤꯖꯤꯛ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 23ꯗꯒꯤꯅ 26 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯒ ꯈꯠꯅꯕ ꯇꯧꯒꯅꯤ ꯁꯦꯜꯁꯨ ꯃꯥꯡꯒꯅꯤ ꯅꯤꯡꯕꯁꯨ ꯊꯨꯡꯉꯣꯏ ꯐꯝ ꯍꯣꯡꯒꯅꯤ ꯂꯝꯗ ꯆꯠꯂꯤ ꯑꯗꯨꯒ ꯇꯥꯡ 23ꯗꯒꯤꯅ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯟꯗꯨꯅ ꯂꯩꯈꯤꯕ ꯁꯦල් ꯈꯔ ꯐꯪꯒꯅꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯕ ꯍꯧꯒꯅꯤ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ ꯀꯔꯕꯥꯔ ꯆꯥꯎꯈꯠꯂꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯀꯌꯥ ꯄꯥꯡꯗꯦ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯍꯨꯡꯅ ꯈꯪꯅꯕ ꯂꯩꯒꯅꯤ ꯙꯅꯨ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 23ꯗꯒꯤꯅ 26 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯤ ꯑꯗꯨꯒ ꯃꯊꯧꯗ ꯄꯨꯛꯅꯤꯡꯁꯨ ꯌꯥꯝꯅ ꯆꯪꯒꯅꯤ ꯑꯗꯨꯒ ꯇꯥꯡ 23ꯗꯒꯤꯅ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯀꯔꯕꯥꯔ ꯆꯥꯎꯈꯠꯂꯤ ꯊꯤꯀꯥ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯐꯝ ꯀꯥꯒꯅꯤ ꯍꯛꯆꯥꯡꯒꯤꯗꯤ ꯀꯌꯥ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯩ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ ꯃꯀꯔ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 23ꯗꯒꯤꯅ 26 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ
fam hongani aduga tang kuntere tagina kuntra fawgi manungdana laitin gi thabak thorom da pukning sangani mathau fajana tawgani lekai gi thabak matam mangani haksang gi oinadi puknungai roi aduga mahai gi oinadi thoina kaide pakhang leisabi singi oinadi muknagani madang lokhasage kumba rasi fol gi oina tang kunmari dagina kuntaruk fawgi manungda anouba maruk unagani lamna satli mathau chilli suba noma kalli fam hongi aduga tang kuntare tagina kuntra fawgi manungdana migi upai tawgani wano mamai pakani haksangi oinadi kaide mahai gi oinadi fajana chatli pakhang de servicing gi oinadi haina singnagani mathang da lokasage aroibada minarasi fol gi oina tang kun mari dagina kuntaruk fawgi manungda laitin gi thabak ta pukning sangani pung sei to wamingchat fangani fam kagani aduga subano makanagani tang kuntare tagina kuntra fawgi manungdana wano mamai pakani lamda satfa kaide masa masu fangani mari mata saugani haksangi oinadi phamung pamgani mahai gi oinadi kaide aduga pakhang de sabi singi oinadi haina singnau haibalai asumna ngasi gi thamjari ba sayol gi rasi policy matang aswaida tension janaba gi tanjado lawjage mayamna loiba fawba tabiba amadi miyeng tabiba loina na fajaba comment kya bibirakpa gi damakta channel asigi maikedi ngamkhal letena thagasaba phongdoksari haiba wafamsi thamjaraga punamakpu amuka sohana kaina nabiya thangni jage pinabirasi kanglei pakna yai fare